Online Manipur YouTube channel aswing birba mayam pumnang pu amuka na taram noksari ahan badayam na maru iba pau amma abdi thamjage Kukina Khatnadaba lam leitre Malem ASI bu manghannaba tharakpaga Chap mannakhre MLA L Rameshwor punsi chupagi oina kuki single laiminna ba nungai gadaba mande maram aduna matam supagi oina makhoi asi tanthokibana phagani Kukina Khanadaba nam amata Malem de leitre makhoina Khanadaba phurup amata su leitre makhoisi Malem ASI bu manghannaba inga sagi khal thukaina ba tharakpaga Chap mannakhre haina lengak pairba BJP ki MLA L Rameshwor na phongdokhre Kairau ASI ki MLA Rameshwor na wafam asi thasi ki kunga manga de Village Protection Force BPF na sinduna waiton dagi isiko phawba ki manung da leiba club kunmari khanaba ahan bagi batch ki volunteer jengkhai ki physical fitness endurance training program ki passing out ceremony ki thoram da phungdokhibani Sinam community hall da pangthokiba thoram adu da MLA Rameshwor hai kuki singna tawriba lan asi government ki mayokta tawbana te maitai singi mathakta phurup asibu tanthoklaga ikhogi lamun ge haibani government ki mathakta tawba lan oiraga di government ki office mai thariba forest ki office kaya ama mai thakiba adu da adumak loisin kiba yabani adubo me ahumda mangzona na plan tawba lan ama oibana maitai singbu tanthokna bagi thawrang oina torbungda samjarba maitai singi yum kai mai thaduna nupi angang kaya Amar rep tawduna sathorakiba thawung aduna adumak taksarabani Rameshwor na hai ki kuki haiba kanglup asina Khanadaba mi kanglup amata leitrabani Assam Tripura Bangladesh Myanmar kuki singna Khanadaba lam amata leitrabani state asida kuki singna maitai da lan tawgadawre haiba wafam leibana chief minister ki office ta sowa thawdang ama lawriba kuki gi IS officer B Bumlung mangna state asida thoklibi irang asigi mangwena na April 15 da hana suti lawthoklamki May ahom da Stephen Guitekowa Malom Dipoda manager oiba asina Surasanpur gi thaudok thok tringai mamang da yamna ngakpa mong da diesel amadi petrol kiloliter lisingam ga chama isuta romki singya tamya da leiba oil pump singdagi kuki gi truck singda thaw lawraga honnaba uki punsi supagi oina kuki singa laiminaba lungai gadaba mande maram aduna matam supagi oina makhoi ase tanthokibana phagani haiba wafam thamladuna Rameshwor na hai irang asi hodringai me ahum gi mamang April 15 da hana sinnaba mongda Surasanpur da maitai gi pakhang bagi laisang mai thaki hojik phawda yum da lanariba sanamahi gi lai yaudana punna maitai gi laisang Sahunga Maudraga humdoi mai thadokre kuki sing yelhong minate haibasi loina khangnare makhoi asi refugee oina amadi illegal immigrant oina changlakkiba ngaktani makoina lamdam asigi umang wamang kaya ama kokthoklaga selgi damakta popi pak sanna tharakibani magna hai matam amada Colombia da drug mafia singna koken nisa koka pak sanna thaduna satharakpadagi USA da yamna sawna saitheng pangki maduna maram oiraga drug mafia drug cartel kaya hatki adubu hojik kuki singna pak sanna popi tharaga drug mayam ama puthorliba asida khangsinna dana yenglaga leiriba asi peningai oide Manipur da irang thokpadagi hojik Mizoram da Assam da drug mayam ama phari matam amada Manipur da leiramba lalhuba sing India dagi tongana tage haibagi lalhu chathai haiduna lalhuba lisingam samga ki mathakta hatki adubu ngasi lamdam asi ki naha mayam ama thoklakliba asi de Manipur India ki tongana tage haibanate India kaiba yaroi Manipur gi lam ka henba yaroi haiba ihongni maram aduna Manipur amasung India kan nabagi damta lebang na thawna happy bana apabu oigani haina Rameshwor na phongdoraki Kuki sing kita sahi kaya gi mamang da pandam amagi makhada hana sem saduna chatharakpa lalong amani hairiba ngasi ikoi maitai di khangdaba na ngasi mak thawai kubak ta haptuna araiba thang ten paiduna kuki sing lan thengnari maram aduna thokliba lan ase hektamang loigadaba lan nate maitai gi nupi sing na sana lupada mitaba gi muhuta araiba paisa tungsin duna nongmai leisin biu aduga ikoi gi iramdam amadi masa masa gi kungang sing bungak sabana Village Protection Force matik sana thambo matang tai Village Protection Force masing yamna leiribam khai atopa phuruk naso hangoigani aduga ireibak pusuk kan mangamgani hojik central government na Manipur da angakpa phangna sifai kaya thajilaktuna leiri phanayamba sifai thajilakdabu Surasanpur da Moria da maitai sing masa masa gi mayum da sang bangamdana leiri adubu tampaki mafam khada di security force sing na ngaglaga kuki sing adumak tekta kaidana adumak leiri maram aduna sigum phibam asida kari oirakaduri bano haiba adusu ikoina mikup na hum singna leiminasi haina su laurembam Rameshwor na phongdoki Rameshwor na hai ki matam amagi Manipur gi sumang lila da mantri dolansana Delhi da satpada mahakti lol khangdabana maram oiraga laibak manghan kibani aduga hojikna politicians singna masagi oijeba thibadagi khangna yes haina khumduna laibak manghan bani hojik kukina maitai ki mathakta satharakliba lan asida kuki gi oina de amata oina punsin naraga Chap manaba lamjing amagi makhada sangsil laga lagli aduga tampaki leiriba MLA sing masagi oijeba khudong saba yenglingai da
ngasi fawa punsinnaba ngamdana leiri kuki gi MLA tarana makhoigi oibe issue sing chap manana punsinna duna thabuk punna tauri hain MLA Rameshwor na phongdoki ahanba batch ki passing out ceremony aduga mari leinana volunteer sing bu masama upana leiduna maraibak nungsiba amadi laibak ngangnabagi wasak launaki thauram aduda BPF ki convener Haubijam Somrendro Making Dolai Thabi Jila Parishad member Ningthojam Sanatomba Health Department ke director oina thaukuramba da manikanta amasung masak naiba mi kyasu sarugyaki aduga news update asi poknapam app tagi news article tagi lauthok serpani video si yang bibagi damakta mayam pumnam pomuka na thagachari anob update ki damakta nuksi video na channel na subscribe to biramo. Thank you so much.